Hello mayam, mamanggi video da ina pajagi baduna tha sigi December tha sigi rashifal singne ko aduga ngasigi sina rashi singdugi haitare rashi amamam tangko rashi singdugi hadak thagi goina tawgadaba thabak tawroidaba thabak ko adugi topic ne ado ina haijarake adum yawbadi pura charakpagi oinadi adum yengjagredana ko December gi mamanggi video tuda aduga aido ngasi natra hayeng sida video ama thagalakani 30 minutes kumba sangba mado atagi nate adum mayamna adum ignore tawbiyo ko adum adu yengbidrasu kasu kaide maramdi kasu value leba yawde aigi watch hour do kitang watli monetization tawbagi adugi yadadana adumaina semaga thagakado waktan adum haidi lambi gumba do photo ulaga thapa kaktane adum nongni lera video do budem kakhini ko aduna adudi adum ignore tawbiyo kasu kanadabani aduga masigi sai haujarage ko tawgadabadi tawroidabado akoigi ahanba je mens rashi yana haurage mens rashi se tha khretangdi haujalledana ko jing numit che dak thagi oina do mayam chumaga den chumme habiro ko akoigi oigadaba thabak sida hatho atuna toksalloba adagi soiba gumba yawbiba male haidi shortcut tawbigano hai ko thabak pumbaje thabak je nena tana adum tawbiyo na hai maramdi thabam taw matamda sidi sumai samjajaradi yani khartuna losanaba na tawbigano ko maramdi mamangi rashifal yengmadu aina haijari duni thabak yamna chingani thabak yamgani aduga haidi up down laini adum yamsu waba nataba yamsu nungaiba nataba marakta adum chakkani na ko do tawroidaba thabak hairagadi shortcut chima sutau tawbigano aduga atai thidokpa leite tawroidaba thabak se yarega shortcut ti tawrno haidi saksam samjangano thabak tawboda aduga tawgadaba hairagadi positive ngakta khanbiyo ko nangna tawriba poto ngamgani ai positive oina dumayan khallaga dum tawbiyo ko haidi ngamgani khotkani na hairaga do ngamgani na hairaga tawraga shortcut ta tawbigano shortcut ta tawbada oidabu pot leraga ju soiba yawramdabo male aduga hoji haijarisine ko shortcut tawbiganu aduga positive khanbiyo mens rashi gi oina aduga mathangda Vrishab rashi gi oina ko haidi karbar tawba khopa dum yai mai pakani lariki su dum yai adum haigredana ko mamangi rashi folda jo aduga mamangi rashi folda jaina hajagi bane property gi lam hingon gi maramda kitang ningai sangdaneba adumaina lei ko le problem kitang leina ko ado sida su adum tawgadaba thabak tawroidaba thabak haijarake koigi gari gumba lauge natra lam yum hingon gumba lauge natra any property ko adum chap mane fridge oigera phone leiba oigera mobile phone oigera laptop kumba leiba oigera adum leiba chappa matamda kasubudi kaide kaiba leite tawgadabu yari makhaidi nathanda chapigano ko maramdi yungi ahallamanda hairamagani khangdi si lawdoba lei natragana si lawminarusi haidi ahallaman yamna tanabiyo yarigedi ishagi ningakpa poto adudi tawbiganu nasan tandana decision lawbiganu Vrishab rashi gi oina nasan tanda yarige decision lawganu aduga tawgadaba thabak hairagadi sijine ko haidi ahallaman tanabiyo ahallaman tanaraga tawbiyo adi mina paisa puge hara porarsu kainoma leibra hanga porargasu ahallamanda khangalamo ko natragadi akaiba lakpasu yai ahallamanda khangalamo tawgadaba thabak hairagadi tawroidaba thabak hairagadi hojikiduna ahallaman khangalaga tawgadaba ko thabak pumba aduga ahallaman khangandanadi suktaw tawbiganu ko sina tawroidaba thabakni ko ahallaman khangandan tawbiganu sidena kasu akaiba khopa leite ko mamangi rashifal gi oinadi mamangda pajagre akoigi pot lawba khopa chappa oma oiragasu ahallaman tanabiyu haidi yam kanadi keno leite ko ahallaman tanabiyo nathandana yari makai sida hari je atai nate nathanda decision suro robiganu habane ko mathangda akoigi methun rashi gi oina ko methun rashi gi se mamangda soina rashifal pajagibda ju haijagre ayapa kasu yamna problem leite ko tena ko sida su adum sigi posidena akaiba oina ai problem oina lawjade si maramdi ayapadi laiba ko leiriba ayapado sida harise nangna nawondadi kanara royaba handagi yelamba handagi tawramba haidi samna nangna khom thange tawbada afaba lambi na changenge tawbada nangonda khurau thangibado yoling ama thanga lei adudo thadok piramo haiba adudo
ꯊꯥꯗꯣꯛꯑꯝꯕ ꯃꯇꯝꯗ ꯅꯪ ꯅꯁꯥꯗꯣ ꯌꯥꯡꯉꯒ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯆꯠꯀꯅꯤꯀꯣ ꯑꯗꯨꯅ ꯑꯗꯨꯒꯤ ꯄꯣꯠꯇꯨꯃ ꯅꯪꯉꯣꯟꯗ ꯌꯦꯠꯂꯒ ꯅꯪꯉꯣꯟꯗ ꯅꯍꯥꯟꯗꯒꯤ ꯌꯦꯠꯂꯒ ꯂꯩꯔꯝꯃꯤ ꯄꯣꯠꯁꯛꯇꯣ ꯍꯟꯗꯛ ꯊꯥꯁꯤꯗꯗꯤ ꯊꯥꯗꯣꯛꯄꯤꯔꯝꯃꯣ ꯅꯪꯅꯁꯨ ꯑꯗꯨꯝ ꯊꯥꯗꯣꯛꯑꯒꯦꯅ ꯈꯜꯂꯣ ꯃꯔꯝꯗꯤ ꯑꯦꯗꯖꯁ ꯇꯧꯔꯒ ꯆꯠꯀꯅꯨ ꯊꯥꯗꯣꯛꯑꯒꯦꯅ ꯈꯟꯕꯤꯌꯣ ꯑꯗꯨꯒ ꯍꯟꯗꯛ ꯊꯥꯁꯤꯗ ꯀꯣ ꯁꯤꯁꯦ ꯊꯥꯁꯦ ꯂꯣꯏꯁꯤꯜꯂꯛꯄꯅꯦ ꯍꯥꯏꯗꯨꯅꯁꯨ ꯂꯥꯏꯊꯣꯛꯄꯤꯒꯅꯨꯀꯣ ꯊꯥꯁꯦ ꯂꯣꯏꯁꯤꯜꯂꯛꯄꯅꯦ ꯍꯥꯏꯅ ꯂꯥꯏꯊꯣꯛꯄꯤꯒꯅꯨ ꯃꯔꯝꯗꯤ ꯍꯟꯗꯛꯀꯤ ꯊꯥꯁꯤꯗ ꯅꯪꯅ ꯄ꯭ꯂꯥꯅꯤꯡ ꯇꯧꯔꯤꯕ ꯄꯣꯠꯇꯣ ꯃꯊꯪ ꯆꯍꯤꯒꯤ ꯑꯣꯏꯗꯣꯏꯅꯤꯀꯣ ꯃꯔꯝꯗꯤ ꯍꯟꯗꯛꯁꯤꯗ ꯅꯪꯅ ꯄ꯭ꯂꯥꯅꯤꯡ ꯐꯖꯅ ꯇꯧꯔꯒꯗꯤ ꯃꯊꯪ ꯆꯍꯤꯗ ꯅꯪ ꯗꯥꯎ ꯌꯥꯒꯅꯤ ꯃꯤꯊꯨꯟ ꯔꯥశꯤꯒꯤ ꯑꯣꯏꯅ ꯍꯟꯗꯛ ꯊꯥꯁꯦ ꯌꯥꯝꯅ ꯂꯨꯕ ꯊꯥꯅꯤ ꯂꯨꯕ ꯍꯥꯏꯕꯗꯤ ꯑꯐꯠꯇꯕꯗ ꯅꯠꯇꯦ ꯃꯔꯝꯗꯤ ꯄ꯭ꯂꯥꯅꯤꯡ ꯐꯖꯅ ꯇꯧꯕꯤꯌꯨ ꯃꯊꯪ ꯆꯍꯤꯒꯤ ꯑꯣꯏꯅ ꯍꯟꯗꯛ ꯊꯥꯁꯦ ꯃꯤꯊꯨꯟ ꯔꯥశꯤꯒꯤ ꯑꯣꯏꯅ ꯄ꯭ꯂꯥꯅꯤꯡ ꯇꯧꯕ ꯃꯊꯧ ꯇꯥꯏꯀꯣ ꯑꯩꯅ ꯍꯥꯏꯖꯕꯗꯣ ꯇꯧꯒꯗꯕ ꯊꯕꯛ ꯍꯥꯏꯇꯥꯔꯒꯗꯤ ꯄ꯭ꯂꯥꯅꯤꯡ ꯇꯧꯕꯤꯌꯨ ꯐꯖꯅ ꯇꯧꯔꯣꯏꯗꯕ ꯊꯕꯛ ꯍꯥꯏꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯌꯣꯠꯂꯤꯡ ꯊꯥꯡꯉꯤꯕ ꯅꯉꯣꯟꯗ ꯌꯦꯠꯂꯤꯕ ꯄꯣꯠꯇꯣ ꯄꯨꯔꯒ ꯆꯠꯄꯤꯒꯅꯨ ꯊꯥꯗꯣꯛꯄꯤꯔꯝꯃꯨꯀꯣ ꯃꯤꯊꯨꯟ ꯔꯥశꯤꯒꯤ ꯑꯣꯏꯅ ꯃꯊꯪꯒꯤꯁꯦ ꯀꯔꯀ ꯔꯥశꯤꯒꯤꯀꯣ ꯀꯔꯀ ꯔꯥశꯤꯒꯤꯁꯦ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯍꯥꯏꯖꯈ꯭ꯔꯦ ꯃꯃꯥꯡꯃꯛꯇꯗ ꯍꯥꯟꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃ ꯅꯤꯡꯁꯤꯡꯉꯛꯄ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯀꯩꯒꯨꯝꯕ ꯑꯗꯨꯒꯤ ꯁꯥꯃꯤꯟ ꯐꯪꯕ ꯌꯥꯏꯀꯣ ꯇꯧꯒꯗꯧꯕ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗ ꯅꯪ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕꯤꯒꯅꯨ ꯏꯃꯣꯁꯟꯗꯣ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯤꯌꯨꯀꯣ ꯍꯥꯏꯗꯤ ꯏꯃꯣꯁꯟ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯤꯌꯨ ꯍꯥꯟꯅ ꯊꯣꯛꯈꯤꯕ ꯄꯣꯠꯅꯦ ꯊꯣꯛꯆꯔꯁꯅꯨ ꯑꯃꯨꯛ ꯂꯥꯛꯇꯥꯔꯒꯁꯨ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯃꯥꯏ ꯂꯩꯁꯜꯂꯒ ꯍꯥꯏꯗꯤ ꯌꯥꯁꯟꯅꯅꯕ ꯍꯣꯠꯅꯕꯤꯔꯨꯔꯅꯨ ꯌꯥꯗ꯭ꯔꯒꯗꯤ ꯌꯥꯗ꯭ꯔꯦ ꯅꯪꯒꯤꯅꯦ ꯇꯝꯃꯝꯗ꯭ꯔꯦꯀꯣ ꯏꯃꯣꯁꯟ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯤꯌꯨ ꯏꯃꯣꯁꯟꯁꯤꯃꯗꯤ ꯌꯥꯝ ꯀꯟꯇ꯭ꯔꯣಲ್ ꯇꯧꯕꯤꯌꯨꯀꯣ ꯑꯗꯨꯒ ꯌꯥꯝꯅ ꯁ꯭ꯄꯤꯠꯁꯨ ꯊꯨꯒꯅꯨ ꯃꯔꯝꯗꯤ ꯅꯪꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯞ ꯗꯥꯎꯟ ꯑꯗꯨꯃꯥꯏꯅ ꯂꯩꯀꯣ ꯐꯥꯏꯅꯥꯟꯁꯇ ꯑꯣꯏꯔꯒꯁꯨ ꯑꯃꯗ ꯑꯣꯏꯔꯒꯁꯨ ꯑꯞ ꯗꯥꯎꯟ ꯂꯩ ꯑꯗꯨꯅ ꯌꯥꯝꯅ ꯁ꯭ꯄꯤꯠ ꯌꯥꯝ ꯊꯨꯅꯁꯨ ꯆꯠꯀꯅꯨ ꯇꯞꯅ ꯇꯞꯅ ꯈꯣꯡ ꯊꯥꯡꯕꯤꯌꯨꯀꯣ ꯑꯗꯨꯒ ꯏꯃꯣꯁꯟ ꯀꯟꯇ꯭ꯔꯣల్ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯅꯪꯒꯤ ꯁꯨꯛꯇꯧ ꯇꯧꯔꯣꯏꯗꯕ ꯊꯕꯛ ꯑꯃ ꯍꯥꯏꯇꯥꯔꯒꯗꯤ ꯍꯟꯗꯛ ꯊꯥꯁꯤꯗ ꯅꯪꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯁꯤꯀ꯭ꯔꯦꯠ ꯑꯣꯏꯒꯦꯔꯥ ꯅꯪꯒꯤ ꯀꯩꯒꯨꯝꯕ ꯍꯥꯏꯗꯤ ꯑꯃ ꯂꯩꯕꯗꯣ ꯅꯪ ꯁꯨꯡꯍꯥꯏ ꯍꯥꯏꯗꯣꯛꯄꯤꯒꯅꯨꯀꯣ ꯀꯅꯥꯝꯇꯗ ꯇꯝꯊꯣꯛꯄꯤꯒꯅꯨ ꯇꯧꯔꯣꯏꯗꯧꯕ ꯍꯥꯏꯔꯒꯗꯤ ꯁꯤ ꯄꯣꯠꯁꯤꯅꯦꯀꯣ ꯀꯅꯥꯃꯠꯇꯗ ꯅꯪꯒꯤ ꯄꯣꯠꯇꯣ ꯁꯨꯛꯇꯝ ꯇꯝꯊꯣꯛꯄꯤꯒꯅꯨ ꯍꯟꯗꯛ ꯊꯥꯁꯤꯗ ꯅꯪꯅ ꯇꯧꯒꯗꯕ ꯊꯕꯛ ꯑꯣꯏꯒꯦꯔꯥ ꯅꯪꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯕ ꯑꯣꯏꯒꯦꯔꯥ ꯇꯝꯊꯣꯛꯄꯤꯒꯅꯨꯀꯣ ꯁꯤ ꯄꯣꯠꯁꯦ ꯀꯅꯦꯛꯁꯟꯁꯦ ꯁꯨꯃꯥꯏꯅ ꯂꯥꯛꯀꯗꯧꯕ ꯃꯥꯜꯂꯦ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯁꯤꯗ ꯅꯪꯁꯦ ꯋꯥꯕꯗꯒꯤ ꯍꯟꯗꯛ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯉꯛꯄꯅꯤ ꯈꯪꯗꯦ ꯑꯃ ꯇꯧꯔꯛꯄꯅꯤ ꯈꯪꯗꯦ ꯇꯧꯔꯛꯄ ꯃꯇꯝꯗ ꯅꯪꯅ ꯃꯤꯉꯣꯟꯗ ꯇꯝꯊꯣꯛꯅꯤꯡꯕ ꯑꯗꯨꯒꯨꯝꯕ ꯐꯥꯎꯔꯛꯄꯒꯤ ꯀꯅꯦꯛꯁꯟꯁꯨ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯅꯪ ꯑꯦꯅꯤ ꯑꯩꯅ ꯍꯥꯏꯁꯦ ꯅꯪꯒꯤ ꯁꯤꯀ꯭ꯔꯦꯠ ꯑꯣꯏꯒꯦꯔꯥ ꯅꯪꯒꯤ ꯋꯥꯔꯤ ꯑꯃꯠꯇ ꯅꯪ ꯇꯝꯊꯣꯛꯄꯤꯒꯅꯨꯀꯣ ꯍꯟꯗꯛ ꯊꯥꯁꯤꯃ ꯀꯔꯀ ꯔꯥశꯤꯒꯤ ꯑꯣꯏꯅ ꯃꯊꯪꯗ ꯁꯤꯡꯍ ꯔꯥశꯤꯒꯤ ꯑꯣꯏꯅꯗꯤ ꯇꯧꯒꯗꯕ ꯊꯕꯛ ꯍꯥꯏꯇꯥꯔꯒꯗꯤ ꯂꯥꯏ ꯅꯤꯡꯕꯤꯌꯣ ꯂꯥꯏ ꯌꯥꯝ ꯅꯤꯡꯕꯤꯌꯣ ꯍꯟꯗꯛ ꯊꯥꯁꯤꯃꯗꯤ ꯑꯗꯨꯒ ꯆꯠꯊꯣꯛ ꯈꯣꯠꯊꯣꯛꯄꯗ ꯆꯦꯛꯁꯤꯟꯕꯤꯌꯣ ꯂꯥꯏ ꯅꯤꯡꯗꯕꯗꯤ ꯇꯧꯕꯤꯒꯅꯨ ꯂꯥꯏ ꯅꯤꯡꯕꯤꯌꯨ ꯄꯂꯦꯝ ꯄꯟꯊꯧ ꯅꯤꯡꯕꯤꯌꯨ ꯃꯔꯝꯗꯤ ꯑꯐꯕꯗꯤ ꯄꯤꯀꯣ ꯍꯥꯏꯗꯤ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯈꯣꯠꯄ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯏ ꯑꯗꯨꯒ ꯃꯊꯥꯗꯤ ꯈꯤꯇꯪ ꯁꯥꯏꯀꯣ ꯑꯗꯨꯒ ꯍꯥꯏꯗꯤ ꯑꯁꯣꯛ ꯑꯄꯟꯈꯤꯇꯪ ꯑꯗꯨꯒꯤ ꯂꯩꯕ ꯈꯣꯠꯄ ꯑꯗꯨꯃꯥꯏꯅ ꯎꯏ ꯑꯗꯨꯗꯨꯅ ꯑꯁꯣꯛ ꯑꯄꯟꯗꯣ ꯂꯩꯇꯅꯕꯒꯤꯅꯤꯀꯣ ꯁꯤꯡꯍ ꯔꯥశꯤꯒꯤ ꯑꯣꯏꯅ ꯑꯩꯅ ꯍꯥꯏꯁꯦ ꯂꯥꯏ ꯅꯤꯡꯕꯤꯌꯨ ꯍꯥꯏꯁꯦ ꯑꯇꯣꯞꯄꯗꯤ ꯀꯩꯝꯇ ꯊꯣꯏꯗꯣꯛꯄ ꯀꯩꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯑꯁꯥꯎꯕ ꯐꯥꯊꯕꯤꯌꯨ ꯑꯩ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯈ꯭ꯔꯕꯅꯤ ꯑꯁꯥꯎꯕ ꯐꯥꯊꯕꯤꯌꯨ ꯑꯗꯨꯒ ꯅꯪꯒꯤ ꯁꯤ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏꯅ ꯉꯥꯛꯊꯣꯛꯄꯤꯅꯕ ꯑꯗꯒꯤꯗꯤ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯗꯅꯕꯒꯤꯗꯃꯛꯇ ꯂꯥꯏ ꯌꯥꯝ ꯅꯤꯡꯕꯤꯌꯨꯀꯣ ꯄꯂꯦꯝ ꯄꯟꯊꯧ ꯅꯤꯡꯕꯤꯌꯨ ꯁꯤꯡꯍ ꯔꯥశꯤꯒꯤ ꯑꯣꯏꯅ ꯑꯇꯣꯞꯄ ꯊꯣꯏꯗꯣꯛꯄꯗꯤ ꯂꯩꯇꯦ ꯑꯗꯨꯒ ꯒ꯭ꯔꯣꯠꯇꯤ ꯑꯗꯨꯝ ꯂꯩꯅꯤꯀꯣ ꯀꯔꯕꯥꯔ ꯇꯧꯕꯗ ꯑꯃ ꯑꯃꯅ ꯒ꯭ꯔꯣꯠ ꯂꯩꯅꯤ ꯊꯣꯏꯗꯣꯛꯄ ꯀꯩꯁꯨ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯁꯣꯛ ꯑꯄꯟꯁꯦ ꯌꯥꯎꯕ ꯌꯥꯏ ꯑꯗꯨꯗꯨꯅ ꯂꯥꯏ ꯌꯥꯝ ꯅꯤꯡꯕꯤꯌꯨꯀꯣ ꯁꯤꯡꯍ ꯔꯥశꯤꯒꯤ ꯑꯣꯏꯅ ꯃꯊꯪꯗ ꯀꯩꯅꯥ ꯔꯥశꯤꯒꯤ ꯑꯣꯏꯅꯀꯣ ꯀꯩꯅꯥ ꯔꯥశꯤꯒꯤ ꯑꯣꯏꯅ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯍꯥꯏꯖꯈ꯭ꯔꯦ ꯑꯗꯨꯝ ꯐꯦꯃꯤꯂꯤ ꯁꯞꯄꯣꯔꯠ ꯂꯩꯅꯤ ꯑꯁꯥꯎꯕꯗꯤ ꯐꯥꯊꯕꯤꯌꯨ ꯊꯥ ꯑꯩꯈꯣꯏꯒꯤ ꯂꯣꯏꯁꯤꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯃꯌꯥꯏ ꯆꯜꯂꯛꯄꯀꯣ ꯃꯌꯥꯏ ꯆꯜꯂꯛꯄ ꯁ꯭ꯋꯥꯏꯁꯦ ꯑꯁꯥꯎꯕ ꯑꯗꯨꯝ ꯐꯥꯊꯕꯤꯌꯣ ꯀꯟꯐꯤꯗꯦꯟꯁꯄꯨꯗꯤ ꯑꯗꯨꯝ ꯂꯩꯅ ꯊꯕꯛ ꯇꯧꯋꯦꯀꯣ ꯐꯥꯊꯕꯤꯌꯣ ꯑꯗꯨꯒ ꯅꯪꯅ ꯁꯨꯛꯇꯧ ꯇꯧꯔꯣꯏꯗꯕ ꯊꯕꯛ ꯍꯥꯏꯔꯒꯗꯤ ꯌꯥꯝ ꯍꯥꯊꯨ ꯍꯥꯊꯨꯅ ꯇꯧꯕꯤꯒꯅꯨꯀꯣ ꯅꯦꯅꯥ ꯇꯥꯅ ꯏꯪꯅ ꯇꯞꯅ ꯇꯧꯕꯤꯌꯨ ꯌꯥꯝ ꯍꯥꯊꯨ ꯍꯥꯊꯨꯅ ꯇꯧꯕꯤꯒꯅꯨ ꯍꯥꯏꯗꯤ ꯅꯪꯅ ꯄꯥꯝꯃꯤꯕ ꯄꯣꯠꯁꯛꯇꯣ ꯈꯨꯗꯛꯇ ꯐꯪꯗ꯭ꯔꯒꯁꯨ ꯈꯤꯇꯪ ꯊꯦꯡꯅ ꯐꯪꯕ ꯌꯥꯏꯀꯣ ꯑꯗꯨꯗꯨꯅ ꯌꯥꯝ ꯍꯥꯊꯨ ꯍꯥꯊꯨꯅ ꯇꯧꯕꯤꯒꯅꯨ ꯐꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯪꯅ ꯒꯤ ꯇꯛꯁꯟ ꯇꯥꯔꯒꯗꯤ ꯑꯃꯨꯛ ꯅꯉꯣꯟꯗ ꯑꯁꯣꯏꯕ ꯂꯥꯛꯄ ꯌꯥꯏ ꯑꯗꯨꯅ ꯐꯪꯅꯤꯡꯕ ꯃꯇꯝꯗ ꯑꯗꯨꯝ ꯐꯪꯖꯁꯅꯤ ꯅꯪ ꯌꯥꯝ ꯍꯥꯊꯨ ꯍꯥꯊꯨꯅ ꯇꯧꯕꯤꯒꯅꯨ ꯑꯗꯨꯒ ꯐꯪꯗꯤ ꯁꯣꯏ ꯐꯪꯒꯅꯤꯀꯣ ꯐꯪꯗꯤ ꯁꯣꯏ ꯐꯪꯒꯅꯤ ꯍꯥꯊꯨ ꯍꯥꯊꯨꯅ ꯇꯧꯕꯤꯒꯅꯨ ꯀꯩꯅꯥ ꯔꯥశꯤꯒꯤ ꯑꯣꯏꯅ
ꯑꯗꯨꯒ ꯑꯇꯣꯞꯄꯗꯤ ꯀꯩꯁꯨ ꯌꯥꯝꯅ ꯀꯩꯅꯣꯗꯤ ꯂꯩꯇꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯕꯤꯖꯤꯅꯦꯁꯇꯁꯨ ꯑꯗꯨꯝ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯏ ꯀꯦꯔꯤꯌꯔ ꯐꯣꯀꯁ ꯇꯧꯒꯅꯤꯀꯣ ꯃꯃꯥꯡꯁꯨ ꯑꯩꯅ ꯄꯟꯖꯈꯤꯕꯗꯨꯅꯤ ꯀꯩꯅꯣ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯑꯗꯨꯒ ꯃꯥꯒꯤꯗꯤ ꯇꯧꯔꯣꯏꯗꯕ ꯊꯕꯛ ꯍꯥꯏꯔꯒꯗꯤ ꯌꯥꯝꯅ ꯍꯥꯊꯨ ꯍꯥꯊꯨꯅ ꯁꯨꯇꯧ ꯇꯧꯕꯤꯒꯅꯨ ꯑꯗꯨꯒ ꯇꯞꯅ ꯑꯗꯨꯝ ꯇꯧꯕꯤꯌꯨ ꯇꯧꯒꯗꯕ ꯊꯕꯛ ꯍꯥꯏꯇꯥꯔꯒꯗꯤ ꯌꯥꯝꯅ ꯏꯪꯅ ꯇꯞꯅ ꯇꯧꯕꯤꯌꯨ ꯍꯥꯏꯗꯤ ꯄꯣꯠꯁꯛꯁꯦ ꯂꯥꯛꯄ ꯃꯇꯝꯗ ꯊꯦꯡꯕ ꯌꯥꯏ ꯉꯟꯈꯠꯅ ꯂꯥꯛꯄ ꯌꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯅꯤꯀꯣ ꯃꯄꯥ ꯑꯃ ꯏꯆꯥꯟ ꯆꯥꯟꯅꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯐꯪꯗꯤ ꯁꯣꯏ ꯐꯪꯒꯅꯤ ꯑꯗꯨꯅ ꯌꯥꯝ ꯍꯥꯊꯨ ꯍꯥꯊꯨ ꯇꯧꯕꯤꯒꯅꯨꯀꯣ ꯀꯩꯅꯥ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯃꯊꯪꯒꯤꯁꯦ ꯇꯨꯂꯥ ꯔꯥꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯄꯟꯖꯈ꯭ꯔꯦ ꯗꯥꯎ ꯌꯥꯝꯅ ꯌꯥꯏꯌꯦꯅꯀꯣ ꯑꯗꯣ ꯅꯪꯅ ꯅꯍꯥꯟꯗꯒꯤ ꯉꯥꯏꯖꯔꯛꯄ ꯅꯪꯅ ꯑꯄꯥꯝꯕ ꯄꯣꯠ ꯑꯃ ꯑꯣꯏꯔꯝꯕ ꯌꯥꯏ ꯉꯥꯏꯖꯔꯛꯄ ꯄꯣꯠ ꯍꯥꯏꯇꯥꯔꯦꯀꯣ ꯉꯥꯏꯖꯔꯛꯄ ꯄꯩꯁꯥ ꯅꯨꯡꯁꯥꯕꯨ ꯑꯣꯏꯔꯣ ꯃꯔꯨꯞ ꯐꯥꯎꯗꯕꯕꯨ ꯑꯣꯏꯒꯦꯔꯥ ꯅꯪꯅ ꯅꯍꯥꯟꯗꯒꯤ ꯉꯥꯏꯖꯔꯛꯄ ꯍꯥꯏꯗꯤ ꯊꯕꯛ ꯊꯧꯔꯝꯗ ꯄ꯭ꯔꯣꯃꯣꯁꯟ ꯑꯃ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯇꯣꯂꯣꯞ ꯍꯦꯟꯒꯠꯄ ꯑꯣꯏꯒꯦꯔꯥ ꯊꯕꯛꯇꯣꯀꯣ ꯌꯥꯝꯅ ꯉꯥꯏꯖꯔꯛꯄ ꯑꯃ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤꯀꯣ ꯍꯥꯏꯗꯤ ꯀꯨꯏꯅ ꯉꯥꯏꯔꯛꯄ ꯄꯣꯠꯁꯛ ꯑꯃ ꯅꯪ ꯐꯪꯒꯅꯤ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯄꯩꯁా ꯍꯦꯟꯒꯠꯄꯁꯨ ꯌꯥꯏ ꯊꯕꯛꯇꯣꯀꯣ ꯃꯥꯒꯤꯗꯤ ꯇꯧꯔꯣꯏꯗꯕ ꯊꯕꯛ ꯍꯥꯏꯔꯒꯗꯤ ꯁꯤꯁꯨ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝꯅ ꯇꯧꯕꯤꯒꯅꯨ ꯉꯥꯏꯕ ꯈꯤꯇꯪ ꯀꯟꯕꯤꯌꯨ ꯑꯗꯨꯒ ꯂꯥꯛꯄ ꯃꯇꯝꯗꯅꯦ ꯑꯩꯈꯣꯏꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯥꯛꯀꯅꯤꯀꯣ ꯇꯨꯂꯥ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯍꯥꯏꯗꯤ ꯌꯥꯝ ꯊꯥꯖꯔꯨꯗꯅ ꯍꯥꯏꯇꯥꯔꯦ ꯑꯟꯑꯦꯛꯁꯄꯦꯛꯇꯦꯠꯇꯀꯣ ꯌꯥꯝ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯥꯟꯅꯕ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦ ꯄꯩꯁꯥ ꯅꯨꯡꯁꯥꯕꯨ ꯑꯣꯏꯒꯦꯔꯥ ꯅꯪꯅ ꯅꯍꯥꯟꯗꯒꯤ ꯉꯥꯏꯖꯔꯛꯄ ꯑꯣꯏꯒꯦꯔꯥ ꯑꯗꯨꯃ ꯁꯣꯏ ꯂꯥꯛꯀꯅꯤꯀꯣ ꯇꯧꯔꯣꯏꯗꯕ ꯊꯕꯛ ꯍꯥꯏꯔꯒꯗꯤ ꯌꯥꯝ ꯍꯥꯊꯨ ꯍꯥꯊꯨꯅ ꯇꯧꯕꯤꯒꯅꯨꯀꯣ ꯇꯨꯂꯥ ꯔꯥꯁꯤꯁꯨ ꯌꯥꯝ ꯍꯥꯊꯨ ꯍꯥꯊꯨꯅ ꯇꯧꯕꯤꯒꯅꯨ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯟꯗꯛ ꯊꯥꯁꯤꯃꯗꯤ ꯈꯪꯍꯧꯗꯕꯤꯗ ꯀꯥꯟꯅꯕ ꯄꯤꯔꯦꯀꯣ ꯇꯨꯂꯥ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯇꯧꯔꯣꯏꯗꯕ ꯊꯕꯛ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯍꯥꯏꯕꯗꯨꯅꯤ ꯍꯥꯊꯨ ꯍꯥꯊꯨ ꯇꯧꯕꯤꯒꯅꯨꯀꯣ ꯃꯊꯪꯒꯤꯗ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤꯒꯤ ꯑꯣꯏꯅꯀꯣ ꯕ꯭ꯔꯤꯁꯤꯛꯀꯤꯁꯦ ꯑꯩꯅꯁꯨ ꯍꯥꯏꯖꯕꯗꯨꯅꯤ ꯋꯥ ꯉꯥꯡꯕ ꯆꯦꯛꯁꯤꯟꯕꯤꯌꯨ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯍꯥꯏꯖꯈ꯭ꯔꯦ ꯋꯥ ꯉꯥꯡꯕꯇꯪꯗꯤ ꯆꯦꯛꯁꯤꯟꯕꯤꯌꯨꯀꯣ ꯍꯟꯗꯛ ꯊꯥꯁꯤꯃ ꯋꯥ ꯉꯥꯡꯕꯇꯪ ꯆꯦꯛꯁꯤꯟꯕꯤꯌꯨ ꯑꯇꯣꯞꯄ ꯑꯐꯠꯇꯕ ꯀꯩꯁꯨ ꯂꯩꯕ ꯑꯣꯏꯗꯦꯀꯣ ꯑꯗꯨꯝ ꯄꯩꯁꯥꯒꯤ ꯑꯋꯥꯕ ꯂꯩꯔꯝꯕ ꯈꯣꯠꯄ ꯑꯩ ꯃꯃꯥꯡꯗ ꯀꯣꯛꯀꯅꯤ ꯑꯗꯨꯝ ꯍꯥꯏꯖꯈ꯭ꯔꯕꯗꯨꯅꯤ ꯀꯣꯛꯀꯅꯤꯀꯣ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯀꯣꯛꯀꯅꯤ ꯍꯥꯏꯔꯒ ꯍꯦꯛꯇ ꯄꯩꯁꯥ ꯃꯤꯉꯣꯟꯗꯒꯤ ꯐꯪꯉꯒ ꯑꯃꯨꯛ ꯁꯤꯡꯗꯣꯛꯈꯤꯕ ꯑꯗꯨ ꯅꯠꯇꯦꯀꯣ ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯁꯥꯏꯠꯇꯒꯤ ꯂꯥꯛꯀꯗꯕ ꯏꯟꯀꯝ ꯍꯥꯏꯗꯤ ꯁꯦꯝꯖꯕ ꯉꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅꯀꯣ ꯄꯩꯁꯥꯒꯤ ꯑꯋꯥꯕ ꯈꯤꯇꯪ ꯀꯣꯛꯂꯛꯀꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤꯒꯤꯁꯦ ꯇꯧꯔꯣꯏꯗꯕ ꯊꯕꯛ ꯍꯥꯏꯔꯒꯗꯤꯅꯦ ꯃꯤꯅꯒ ꯒꯤꯔꯤ ꯒꯤꯔꯤ ꯏꯟꯁꯤꯜꯂꯛꯑꯒ ꯍꯥꯏꯗꯤ ꯑꯁ ꯇꯜꯂꯦ ꯀꯥꯏꯅ ꯇꯣꯛꯊꯣꯛꯄꯗꯣ ꯑꯗꯨ ꯇꯧꯕꯤꯒꯅꯣꯕ ꯍꯥꯏꯗꯤ ꯉꯝꯗ꯭ꯔꯦ ꯅꯪꯅ ꯍꯥꯏꯔꯛꯑꯗꯤ ꯑꯩ ꯇꯧꯔꯣꯏ ꯀꯥꯏꯒꯨꯝꯕꯀꯣ ꯑꯗꯨꯒꯨꯝꯕ ꯇꯧꯕꯤꯒꯅꯣ ꯑꯁꯥꯎꯕꯁꯨ ꯐꯥꯊꯕꯤꯌꯨꯀꯣ ꯕ꯭ꯔꯤꯁꯤꯛꯀꯤ ꯇꯧꯔꯣꯏꯗꯕ ꯊꯕꯛ ꯍꯥꯏꯔꯒꯗꯤꯅꯦ ꯀꯟꯊꯤ ꯌꯥꯝ ꯇꯧꯕꯤꯒꯅꯨꯀꯣ ꯀꯟꯊꯤ ꯌꯥꯝ ꯇꯧꯕꯤꯒꯅꯨ ꯍꯥꯏꯗꯤ ꯇꯜꯂꯦꯅ ꯊꯣꯛꯍꯦꯛ ꯇꯣꯛꯊꯣꯛꯄꯒꯨꯝꯕꯗꯣ ꯇꯧꯕꯤꯒꯅꯨꯀꯣ ꯍꯥꯏꯗꯤ ꯃꯔꯛꯇ ꯇꯟꯕ ꯌꯥꯎꯔꯛꯀꯅꯤꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯑꯗꯨꯗ ꯇꯣꯛꯊꯣꯛꯄ ꯇꯧꯕꯤꯒꯅꯨ ꯑꯗꯨꯝ ꯅꯦꯅꯥ ꯇꯥꯅ ꯇꯧꯕꯤꯌꯨꯀꯣ ꯃꯤꯅ ꯍꯥꯏꯔꯛꯑꯒꯁꯨ ꯑꯗꯨ ꯑꯗꯥꯅ ꯍꯥꯏꯔꯛꯑꯒꯁꯨ ꯑꯁ ꯌꯥꯔꯦ ꯑꯩ ꯊꯣꯛ ꯇꯧꯔꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯇꯧꯕꯤꯒꯅꯨ ꯕ꯭ꯔꯤꯁꯤꯛꯀꯤ ꯑꯣꯏꯅꯀꯣ ꯑꯗꯨꯒ ꯇꯧꯔꯣꯏꯗꯕ ꯊꯕꯛ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛꯀꯤꯗꯣ ꯂꯩꯖꯔꯦ ꯇꯧꯗꯧꯕ ꯊꯕꯛ ꯍꯥꯏꯔꯒꯁꯨ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯔꯦꯀꯣ ꯍꯥꯏꯗꯤ ꯊꯕꯛꯇꯣ ꯐꯖꯅ ꯇꯧꯕꯤꯌꯨ ꯍꯥꯏꯗꯤ ꯕ꯭ꯔꯤꯁꯤꯛꯀꯤ ꯑꯣꯏꯅꯁꯨ ꯌꯥꯝ ꯀꯟꯅ ꯑꯀꯥꯏ ꯑꯇꯣꯏ ꯑꯗꯨꯒꯨꯝꯕ ꯂꯩꯇꯦ ꯑꯗꯨꯝ ꯐꯦꯃꯤꯂꯤꯗꯒꯤ ꯁꯞꯄꯣꯔꯠ ꯂꯩꯅꯤ ꯈꯣꯠꯅꯤꯀꯣ ꯍꯥꯏꯗꯤ ꯅꯥꯕꯃꯛꯇ ꯑꯣꯏꯔꯒꯁꯨ ꯑꯩ ꯏꯁꯥ ꯉꯝꯗ꯭ꯔꯦ ꯐꯃꯨꯡꯗ ꯇꯨꯝꯃꯒ ꯂꯩꯕ ꯑꯣꯏꯔꯒꯁꯨ ꯀꯅꯥꯒꯨꯝꯕ ꯑꯝꯗ ꯍꯥꯏꯔꯕ ꯏꯃꯨꯡ ꯃꯅꯨꯡꯗ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯍꯤꯗꯥꯛ ꯀꯥꯖꯦ ꯂꯩꯕꯤꯔꯛꯄꯒꯨꯝꯕ ꯍꯥꯏꯗꯤ ꯅꯪꯅ ꯍꯥꯏꯔꯨꯗ꯭ꯔꯒꯁꯨ ꯍꯥꯏꯗꯤ ꯅꯪꯗ꯭ꯔꯦ ꯈꯣꯠꯇ꯭ꯔꯦ ꯀ ꯍꯥꯏꯕ ꯑꯣꯏꯔꯒꯁꯨ ꯍꯦꯛ ꯄꯣꯔꯛꯄꯒꯨꯝꯕ ꯑꯗꯨꯝ ꯌꯥꯅꯤ ꯀ ꯍꯥꯏꯔꯀꯣ ꯐꯦꯃꯤꯂꯤꯒꯤ ꯁꯞꯄꯣꯔꯠ ꯌꯥꯝꯅ ꯂꯩꯀꯣ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯍꯟꯗꯛ ꯊꯥꯁꯦ ꯑꯗꯨꯗꯨꯅ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯀꯟꯊꯤ ꯇꯧꯕꯤꯒꯅꯨꯀꯣ ꯑꯗꯨꯝ ꯇꯜꯂꯦ ꯍꯥꯏꯗꯨꯅꯁꯨ ꯇꯣꯛꯄꯤꯒꯅꯨ ꯐꯣꯀꯁ ꯇꯧꯕꯤꯌꯨꯀꯣ ꯕ꯭ꯔꯤꯁꯤꯛꯀꯤ ꯑꯣꯏꯅ ꯙꯅꯨ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯍꯥꯏꯗꯤ ꯊꯥꯎꯔꯛꯄꯁꯤꯗꯤ khitang ꯋꯥꯕ ꯌꯥꯏꯀꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯐꯔꯛꯀꯅꯤ ꯑꯗꯨꯒ ꯇꯧꯒꯗꯕ ꯊꯕꯛ ꯍꯥꯏꯔꯒꯗꯤ ꯍꯟꯗꯛ ꯊꯥꯒꯤ ꯑꯣꯏꯅ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯂꯥꯛꯄꯗꯅꯦ ꯍꯥꯏꯗꯤ ꯆꯣꯟꯊꯗꯕꯤꯗ ꯃꯤꯅꯤꯠ ꯑꯃ ꯑꯅꯤꯐꯥꯎ ꯆꯣꯟꯊꯗꯕꯤꯗ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯂꯧꯍꯧꯀꯣ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯂꯥꯛꯄ ꯌꯥꯏ ꯂꯥꯛꯇꯥꯔꯒꯗꯤ ꯍꯥꯏꯗꯤ ꯅꯪ ꯊꯕꯛ ꯑꯃ ꯇꯧꯅ ꯅꯪ ꯊꯕꯛ ꯑꯇꯣꯞꯄꯁꯤꯗ ꯁꯦꯂꯔꯤꯈꯔ ꯆꯥꯎꯅ ꯍꯥꯏꯗꯤ ꯑꯐꯕ ꯊꯕꯛ ꯑꯃ ꯂꯥꯛꯑꯦ ꯍꯥꯏꯔꯒꯗꯤ ꯈꯟꯖꯥꯟꯅꯔ ꯂꯩꯒꯅꯨꯀꯣ ꯐꯠ ꯑꯗꯨꯝ ꯆꯣꯡꯕꯤꯌꯨ ꯊꯕꯛꯇꯣ ꯃꯔꯝꯗꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯂꯥꯛꯄ ꯃꯇꯝꯗ ꯅꯪꯒꯤ ꯂꯥꯛꯏꯅꯦꯕ ꯄꯣꯠꯁꯦ ꯙꯅꯨ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯑꯗꯨꯗꯣ ꯐꯠ ꯑꯗꯨꯝ ꯆꯣꯡꯕꯤꯌꯨ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯑꯗꯨꯒ ꯍꯟꯗꯛꯀꯤ ꯊꯥꯁꯦ ꯆꯦꯟꯖ ꯇꯧꯕ ꯑꯣꯏꯀꯣ ꯆꯦꯟꯖ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯐꯁꯨ ꯐꯩ ꯙꯅꯨꯒꯤ ꯑꯣꯏꯅ ꯑꯗꯨꯒ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯂꯥꯛꯑꯦ ꯑꯗꯣ ꯂꯧꯁꯟꯅꯕ ꯇꯧꯕꯤꯌꯨꯀꯣ ꯐꯠ ꯌꯥꯎꯅ ꯑꯗꯨꯝ ꯂꯧꯁꯟꯍꯧꯕꯤꯌꯨ ꯃꯇꯝ ꯃꯥꯡꯍꯟꯕꯤꯒꯅꯨ ꯑꯗꯨꯒ ꯀꯔꯕꯥꯔ ꯇꯧꯕ ꯈꯣꯠꯄ ꯌꯥꯏ ꯑꯗꯨꯒ ꯇꯧꯒꯗꯕ ꯊꯕꯛ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯍꯥꯏꯕꯗꯣ ꯀꯥꯟꯅꯕ ꯑꯃ ꯂꯥꯛꯄꯗ ꯐꯠ ꯂꯧꯁꯟꯕꯤꯕ ꯑꯗꯨꯒ ꯇꯧꯔꯣꯏꯗꯕ ꯊꯕꯛ ꯍꯥꯏꯔꯒꯗꯤ
ꯂꯥꯏꯊꯣꯛꯄ ꯑꯃ ꯇꯧꯕꯤꯒꯅꯨꯀꯣ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯅꯪꯒꯤ ꯃꯇꯝꯁꯦ ꯑꯍꯣꯡꯕ ꯃꯇꯝꯅꯤꯀꯣ ꯁꯤꯗꯒꯤ ꯅꯪ ꯄꯨꯔꯥ ꯆꯦꯟꯖ ꯇꯧꯒꯗꯣꯏꯅꯤ ꯑꯗꯨꯅ ꯍꯟꯗꯛꯀꯤ ꯃꯇꯝꯁꯤꯗ ꯍꯥꯏꯗꯤ ꯂꯥꯏꯊꯣꯛꯄ ꯈꯣꯠꯄ ꯇꯧꯕꯤꯒꯅꯨ ꯊꯕꯛ ꯀꯩꯀꯥ ꯑꯃ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯂꯥꯛꯄꯗ ꯐꯕ ꯂꯧꯁꯤꯟꯍꯧ ꯇꯜꯂꯦ ꯈꯣꯠꯂꯦ ꯇꯧꯕꯤꯒꯅꯨꯀꯣ ꯙꯅꯨꯒꯤ ꯑꯣꯏꯅ ꯃꯀꯔ ꯔꯥశꯤꯒꯤ ꯑꯣꯏꯅꯀꯣ ꯃꯀꯔ ꯔꯥశꯤꯒꯤꯁꯦ ꯍꯥꯟꯅ ꯀꯟꯅ ꯍꯥꯏꯗꯤ ꯃꯤꯅ ꯌꯦꯡꯁꯤꯟꯕ ꯈꯣꯠꯄ ꯌꯥꯝ ꯇꯧꯔꯝꯒꯗꯧꯕ ꯃꯥꯜꯂꯦꯀꯣ ꯑꯗꯨ ꯑꯅꯝꯕꯅ ꯃꯀꯔꯒꯤꯁꯦ ꯍꯥꯏꯗꯤ ꯂꯣꯏꯕꯗꯤ ꯂꯣꯏꯔꯕꯅꯦꯕꯀꯣ ꯍꯥꯏꯗꯤ ꯌꯦꯡꯁꯤꯜꯂꯝꯕ ꯈꯣꯠꯄꯗꯣ ꯂꯣꯏꯅ ꯂꯣꯏꯔꯕꯅꯦ ꯑꯗꯣ ꯍꯧꯔꯛꯄꯗ ꯈꯤꯇꯪꯕꯨꯗꯤ ꯋꯥꯕ ꯌꯥꯏꯀꯣ ꯑꯗꯣ ꯂꯣꯏꯗꯤ ꯂꯣꯏꯔꯦ ꯃꯤꯅ ꯌꯦꯡꯁꯤꯜꯂꯝꯕ ꯈꯣꯠꯄ ꯂꯣꯏ ꯂꯣꯏꯔꯦꯀꯣ ꯃꯀꯔꯒꯤ ꯑꯣꯏꯅ ꯆꯠꯄ ꯃꯇꯝꯗꯅꯦ ꯆꯠꯄ ꯃꯇꯝꯗ ꯂꯝꯕꯤ ꯂꯝꯃꯣꯛꯅꯒꯅꯨꯀꯣ ꯂꯝꯕꯤ ꯍꯥꯏꯗꯣꯛꯀꯅꯨ ꯃꯔꯝꯗꯤ ꯅꯪ ꯊꯕꯛ ꯑꯃ ꯆꯠꯂꯦꯅ ꯊꯕꯛꯇꯨꯗ ꯃꯥꯏꯄꯨꯅꯅ ꯑꯗꯨꯝ ꯇꯧꯕꯤꯌꯨ ꯍꯥꯏꯗꯤ ꯅꯥꯀꯟꯗ ꯁꯥꯏꯗꯇ ꯊꯕꯛ ꯑꯃꯒ ꯁꯣꯝ ꯅꯥꯀꯟꯗ ꯑꯣꯏꯅ ꯆꯣꯡꯁꯤꯜꯂꯒꯦ ꯀꯥꯏꯅ ꯇꯧꯕꯗꯣ ꯑꯗꯨꯒꯨꯝꯕ ꯇꯧꯕꯤꯒꯅꯨꯀꯣ ꯅꯪꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯣꯠꯁꯛꯇꯣ ꯑꯗꯨꯝ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯂꯝꯕꯤ ꯍꯥꯏꯗꯣꯛꯀꯦꯅꯗꯤ ꯋꯥꯈꯜꯁꯤꯗꯗꯤ ꯍꯦꯛꯇ ꯂꯥꯛꯄ ꯐꯥꯎꯕ ꯃꯥꯜꯂꯦꯀꯣ ꯍꯥꯏꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯅꯤꯁꯥ ꯆꯥꯔꯝꯗꯕ ꯑꯣꯏꯔꯦ ꯈꯜꯂꯣꯅꯦ ꯅꯪꯁꯦ ꯈꯪꯍꯧꯗꯕꯤꯗ ꯍꯦꯛ ꯂꯝꯕꯤꯗ ꯊꯕꯛ ꯆꯠꯂꯤꯉꯩꯗ ꯅꯤꯁꯥ ꯍꯦꯛ ꯆꯥꯅꯤꯡꯉꯛꯄꯒꯨꯝꯕꯀꯣ ꯍꯥꯏꯗꯤ ꯇꯣꯛꯑꯕ ꯑꯣꯏꯔꯒꯁꯨ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯂꯥꯛꯄꯁꯨ ꯌꯥꯏ ꯑꯗꯨ ꯄꯣꯠꯇꯨꯗꯤ ꯇꯧꯕꯤꯒꯅꯨꯀꯣ ꯅꯪꯒꯤ ꯆꯠꯄꯗ ꯋꯥꯈꯜ ꯆꯔꯥꯡꯅꯒꯅꯨ ꯍꯥꯏꯕ ꯋꯥꯈꯜ ꯆꯔꯥꯡꯅꯒꯅꯨ ꯂꯝꯕꯤ ꯂꯥꯡꯄꯥꯡ ꯍꯥꯏꯗꯣꯛꯀꯅꯨ ꯆꯠꯐꯝ ꯊꯣꯛꯄꯗꯣ ꯅꯪꯒꯤ ꯇꯧꯔꯤꯕꯗꯣ ꯇꯧꯕꯤꯌꯨ ꯅꯪꯅ ꯍꯥꯟꯅ ꯊꯥꯗꯣꯛꯈꯤꯕ ꯄꯣꯠꯇꯣ ꯑꯃꯨꯛ ꯂꯥꯝꯖꯟꯒꯦ ꯈꯟꯒꯅꯨꯀꯣ ꯃꯀꯔ ꯔꯥశꯤꯒꯤ ꯑꯣꯏꯅ ꯀꯨꯝꯚ ꯔꯥశꯤꯒꯤ ꯑꯣꯏꯅ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯔꯥశꯤꯐꯜꯗꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯍꯧꯖꯤꯛꯇ ꯅꯨꯡꯉꯥꯏꯕ ꯂꯥꯛꯑꯦꯅꯀꯣ ꯍꯟꯗꯛꯀꯤ 2025ꯒꯤ ꯆꯍꯤ ꯍꯧꯔꯛꯄꯗꯁꯨ ꯀꯝꯄꯜꯁꯔꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯋꯥꯔꯝꯒꯅꯤꯅ ꯈꯜꯂꯦ ꯆꯨꯝꯃꯒꯗꯤ ꯑꯗꯨꯝ ꯆꯨꯝꯃꯦ ꯍꯥꯏꯕꯤꯌꯨꯀꯣ ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯋꯥꯔꯝꯒꯅꯤꯅ ꯈꯜꯂꯦ ꯑꯗꯣ ꯍꯟꯗꯛꯀꯤ ꯊꯥꯁꯦ ꯑꯇꯩ ꯑꯝꯇ ꯅꯠꯇꯦ ꯅꯪꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯗꯤꯁꯤꯖꯟ ꯑꯃ ꯂꯧꯕꯒꯤ ꯃꯇꯝꯅꯤꯀꯣ ꯗꯤꯁꯤꯖꯟ ꯂꯥꯛꯀꯅꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯈꯪꯍꯧꯗꯅ ꯊꯕꯛ ꯑꯅꯤꯒꯨꯝꯕ ꯂꯥꯛꯄ ꯅꯠꯇ꯭ꯔꯒꯅ ꯍꯥꯏꯗꯤ ꯈꯪꯅ ꯆꯥꯟꯅꯕꯅ ꯆꯦꯜꯂꯁꯤꯒꯨꯝꯕ ꯍꯥꯏꯔꯛꯄꯒꯨꯝꯕ ꯑꯣꯏꯔꯁꯨ ꯑꯗꯒꯤꯗꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯆꯧꯕ ꯑꯃ ꯂꯥꯛꯀꯅꯤꯀꯣ ꯑꯗꯨꯗ ꯅꯪꯒꯤ ꯗꯤꯁꯤꯖꯟ ꯂꯧꯒꯗꯕꯅꯤ ꯑꯗꯨꯒꯤ ꯗꯤꯁꯤꯖꯟꯗꯨꯅ ꯅꯪꯒꯤ ꯐ꯭ꯌꯨꯆꯔ ꯂꯦꯞꯀꯗꯣꯏꯅꯤꯀꯣ ꯊꯕꯛ ꯑꯆꯧꯕ ꯑꯅꯤ ꯂꯥꯛꯄ ꯃꯇꯝꯗ ꯀꯔꯝꯕꯅ ꯐꯩ ꯆꯨꯁ ꯇꯧꯔꯣ ꯗꯤꯁꯤꯖꯟ ꯅꯁꯥꯅ ꯂꯧꯖꯧ ꯗꯤꯁꯤꯖꯟ ꯑꯆꯧꯕ ꯑꯃ ꯂꯥꯛꯀꯅꯤ ꯍꯟꯗꯛ ꯊꯥꯁꯤꯗ ꯑꯗꯨ ꯅꯪꯅ ꯂꯧꯒꯗꯕꯅꯤꯀꯣ ꯗꯤꯁꯤꯖꯟꯗꯣ ꯑꯗꯨꯒ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯍꯥꯏꯗꯤ ꯖꯨꯟꯐꯧꯒꯤ ꯃꯅꯨꯡꯁꯤꯗ ꯅꯪ ꯇꯧꯕ ꯌꯥꯕ ꯇꯧꯍꯧꯔꯣꯅꯀꯣ ꯑꯗꯨꯗꯣ ꯗꯤꯁꯤꯖꯟ ꯑꯆꯧꯕꯁꯦ ꯂꯥꯛꯄꯁꯤꯅ ꯅꯪꯒꯤ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅꯁꯨ ꯀꯨꯝꯚ ꯔꯥశꯤꯒꯤꯁꯦ ꯃꯤꯑꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯒꯁꯨ ꯃꯤꯅ ꯎꯕꯤꯗꯕꯒꯨꯝꯕ ꯅꯪꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ ꯃꯤꯅ ꯈꯪꯕꯤꯗꯦ ꯖꯁꯇꯤꯁ ꯑꯃ ꯐꯪꯗꯕꯗꯣ ꯑꯗꯨꯒꯨꯝꯕ ꯂꯩꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨ ꯄꯣꯠꯇꯨꯁꯨ ꯂꯣꯏꯈ꯭ꯔꯅꯤꯀꯣ ꯑꯗꯨꯒ ꯅꯪꯒꯤ ꯇꯧꯒꯗꯕ ꯊꯕꯛ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯕꯗꯣ ꯗꯤꯁꯤꯖꯟ ꯑꯆꯧꯕ ꯑꯃ ꯂꯥꯛꯀꯅꯤ ꯗꯤꯁꯤꯖꯟꯗꯣ ꯂꯧꯕ ꯃꯇꯝꯗ ꯆꯨꯝꯅ ꯂꯧꯕꯤꯌꯨ ꯀꯨꯝꯚ ꯔꯥశꯤꯒꯤ ꯑꯣꯏꯅ ꯑꯗꯨꯒ ꯇꯧꯔꯣꯏꯗꯕ ꯊꯕꯛ ꯍꯥꯏꯔꯒꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯈꯟꯕꯤꯔꯨꯔꯣ ꯅꯪꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯒꯗꯤ ꯅꯪ ꯗꯤꯁꯤꯖꯟ ꯂꯧꯕꯗꯁꯨ ꯀꯥꯏꯔꯛꯀꯅꯤꯕꯀꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒꯨꯝꯕ ꯈꯟꯕꯤꯒꯅꯨ ꯑꯗꯣ ꯖꯁꯇꯤꯁ ꯐꯪꯗ꯭ꯔꯦ ꯍꯥꯏꯗꯤ ꯑꯩꯅ ꯋꯥꯔꯤꯁꯦ ꯀꯅꯥꯝ ꯎꯕꯤꯗ꯭ꯔꯦ ꯀꯅꯥꯝ ꯈꯪꯕꯤꯗ꯭ꯔꯦ ꯑꯗꯨꯒꯨꯝꯕꯗꯣ ꯈꯟꯕꯤꯒꯅꯨꯀꯣ ꯅꯪꯅ ꯇꯧꯔꯤꯕ ꯄꯣꯠꯇꯣ ꯅꯪ ꯆꯨꯝꯃꯦꯀꯣ ꯅꯪꯅ ꯇꯧꯔꯤꯕ ꯆꯨꯝꯃꯤ ꯅꯪꯅ ꯊꯥꯡꯉꯤꯕ ꯈꯣꯡꯊꯥꯡꯗꯣ ꯆꯨꯝꯃꯤ ꯗꯤꯁꯤꯖꯟꯗꯨꯗꯪ ꯐꯖꯅ ꯂꯧꯕꯤꯔꯣ ꯑꯇꯩꯗꯤ ꯊꯣꯏꯗꯣꯛꯄ ꯑꯩ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯖꯗꯦ ꯗꯤꯁꯤꯖꯟ ꯑꯆꯧꯕ ꯑꯃ ꯂꯥꯛꯀꯅꯤ ꯃꯨꯟꯅ ꯈꯜꯂꯒ ꯗꯤꯁꯤꯖꯟ ꯂꯧꯕꯤꯌꯨꯀꯣ ꯀꯨꯝꯚ ꯔꯥశꯤꯒꯤ ꯑꯣꯏꯅ